बिस्मिल्लाहिर्रहमानिर्रहीम। अस्सलामु अलैकुम वरहमतुल्लाहि वबरकातुहू। अस्मा उल हुस्ना, अल्लाह की फजबा मिंगलेन shing. Al-Aleem o Pumkhang Khangba Mapu. Quran taseng namak nangi mapudi leisem nung sembiba pot pun namak khangbani. Chaurak parta surah number 15 ayat number 3. Allah Ta'ala gi gya lok singdi miyoi bagom nang khay amagi manung da laite. Maha ki mafam da pot natraga phibam khuding mak gya lai. Madugi paraman hai babu taimung pan bagi mahausa gi kanglol thawai pan basing gi ahing bagi mahausa ga chana chuna na lepi di ba sini. Quran amasung mapu mahak tagini lairi ba pumba ahing ba amasung ahing amasung nung thilgi manung da amasung mahak ti punamak tabani punamak khangbani. Saurak parta surah number 3 ayat number 32. Kana matagi gyana lamsindu na kaidong nung dusu khangbang ngamlaroi daba taimung pan bagi mafam laikri. Mapan na bagi wapu kaya yam na kari upay na kari kayam kui na hol na duna kaya kui na hol na duna miyo iba na laksin kadage para malam oy na ahang bat malang pan bagi ngam kay na idrabalamdam giwasu amani miyo iba na kari umba amagi mapung phaba loksing tansin ba haiba se kari umba kakna ba natraga ngam kay amagi manung da lairaba khakta dani hai kriba sidi asupa tayang ban sigidi miyo bana kaidong nung suma pung phana lamsin bangam laroi maram di masigi ngam khay haiba ma laite taibong pan bagi hau kharaba natraga lakada ba hau ba natraga aroi bagi mapung phaba chumbagyan ado miyo bana kaidong nung suma si mangai ri hai na piba ngam loi maram di hai kriba sing asi achupagi wa lakpada di matam gi khujing wang badalai madugi mapung phaba gyan di Allah tagini taimung pan bagi ngang phai natraga mapan nai da bagi angak pasinasu mapugi tongamba natraga mahak lei bagi praman amasuni. Quran asumna udaba aron ba pumbagi taibang pan gaif ki sojai sing mahak na pairi kana matana khangde makoi adu mahak nattana ayat sida muksu makha tabiri malem gi awai oida ahong ba hong da ba punamaki gyan Allah mahangon da lei. Quran mahak na khangi kangphala amasung samudra da leiba khibik una amata kende mahak na khangdaba madubu mahi marong amata leite lotuna amamba ironung da malem da. Saurak parta surah number 3 ayat number 59 amuk suhaibiri amasung losinduna leite nangi mapudagi khwaidagi pikpa etom ama phawba prithibida natraga atiyada. Quran surah number 10 ayat number 34. Taibang pan ba si mahak na sillangi thawong sinangak senbi. Quran amasung mahak ki gyan di kursi sandoktuna lay Asma amasung prithibi gi makoida amasung maduna makoy bungak sen bada awaba karisu ay hende mahak pu mahak ti khwaidagi wang kharabani khwaidagi chaw kharabani. Chaurak parta surah number 2 ayat number 255. Miyoy bana khanjaba aran bam sung apang ba amalayri madudi masagi pukningi marumda lotuna layri bado kanana su khangam loy taigum sung aseng ba changjaraba imandar na pangi taimban sidagidi masagi nungi lamdambun hen cheksilli dos gun amatang phanglakpada yamna ki launam tawba natraga munafiki aseng musalmani haina chinda tabaw thokpa mathamoida oidaba munafiki manung da san kharagadra maram di mahak na khangjai. Quran hai amata haimit tamlakte magi kuyom nung dagi natraga nupi amata napude magi garbhada natraga macha amata pokte mahaki gyana phangdaba. Chaurak parta surah number 94 ayat number 98. Mahaki mafam da aron ba amata laite miyo bagi pukningi marum da lot ibasu amadi phongdok pasu. Quran kana gumbana phaba tauraba masi mahak masagi thawai gi kananabani amasung kana gumbana phattaba tauraba masi mahak masamagi thawai gi mayoktani amasung mahak ki mapuna mahak ki manai singda bichar sumdaba tawbite. Chaurak parta surah number 94 ayat number 93. Amuk suhaibiri
amasung thangai sengnamak aikoina sengphi mioibabu amasung aikoina khangi mahaki masada masamakta thaujinba do amasung aikoina henna naksinna lay mangonda mahaki ngaksangbi natraga khaurigi i puba singli dagi chawrakpa artha Quran sura number yankai ayat number 13 asina amuksu Allah na hai Quran mahakna khangi makhoi gi aron ba amasung afong ba amasung mahakna khangi nakoi na kari tansin bagi afaba natraga fattaba chawrak partha sura number 3 ayat number 3 fazilat Minglen lasi toina sonjarabadi thamoi bu mapu gi mangal na nganthok hanbigani amasung gyan gi samudra ohenbigani